Haukiba ahinda 28 AR sector HQ Kakchingi Makada Leba 15 AR Sajiktan Pakta posting taba Havildar Songpi by takeover cookie amana tumambadagi fuk hawalaga mahakatumin riba AR personal singda no maina kapatigi AR rifleman maitai amaga non local rifleman amaga sire atopa marina sokle hari Thodok aduda sokiba personal ahumdi ka hena sokpadagi helicopter na army hospital da puduna like nakre Thodok aduda January ba cookie Havildar adu atopa personal sina koishinduna kapada sire hari Ngasi Manipur gi senglaba kanglada Manipur lengaki MLA minister sing MP singawna arambai tengol gi luching basinga Manipur kanaba fam kiba mi fam atugi matangda North Window gi team amana kangla gi nongchup thangba sanathong da tongan ba mioi kharaga unaduna makoi gi wakhalon loke mafam aduda ngaiduna leriba da frontier Manipur gi editor Paujol Chawboga unabadam hakna hai mifam haukre adubu media changhandabanina kari khanariba gi haiba khangbangamje afaba outcome amadi lakani habigi thajaba lei haiki Manipur ki oil film sigi matang arambai tengon initiate tor kan sida ngasi se miam phamin da dabe ade akoi machine mi sida khong thel la kan da khoi gi mi miam se lakpi di adre MLA mentri miam kamai kai le mayam di lengang tu si moi lengang tu ni na noi gi lengang se kai sakha gi have du pot ngasi le se matang ku chaw rain khali manam de Manipur ji hujik thani pan hela bani tori ba khoi gi irang se adu ngasi di ultimately yan history koi ba khoi kangla gi utra sangne manung sida media changan gi dre adu manung da live MLA ministers ting adu arambai gi members mi yang khai manga ung hebra amai ta je in ta ja bakanda adu gi tor kan ji kanna ofum khanna ba discussion hore ta je atopa peripheral area da nagampal uribok thai ban su arambai tengol gi mi me amma hai ta ne ya hapet jame adu me am plug ngai hori meeting si ga outcome akoi no ji pamsri si meeting gi outcome sina Manipur gi ba lebak si gi ba community si hoina kitang pahanba the way forward haijaba tare akoi normal si halalakba economy sakot hanba amadi khunai su mapang kan amai to ba meeting am ne mai taje ai mot de akoi expectation kya tham da su pai but kind of we have to be ready for the bad expectation hoi expectation yam wan thamul kan ja adu gi expectation do yodra kan da nungai ta pen da me am lei haijaba tare adu aram bai tengol de gi haja me am tham ta ga su kai gumba akoi gi reciprocate talk to ba MLA mantri sing na talk ta ga di kamai to ga gi haibam da kale adu matam gi mutu gi na problem da kale but we should remain hopeful Wangkai ayang palidagi merapai bining temcha ongbi subita si chona hai arambai tengol ija singna lebaki damak toriba thabak sing asi mama ama oina yaninge ngasigi mifam asida miyamgi apamba tawrakani haibagi thajaba lei haiki ngasi angang sing ma isa sing mayam amna tholokpa asi lawadoriba mona thangaiba khongthang asi aigi motadi thamoi gi manungda leiba makhol thoktaba adugumba kholaw amani aina ngasi miyam amadi Manipur government amadi central government gi maikai desu thamoi digi oina mama moina haijeningi ngasi arambai tengolna asumna khongthang ama lorokosida Manipur government amadi central government na yamna hakna laksilaga haiba ware lekodaba apunbagi oiba adugumba youth ki oiba achoba khongthang amasida makoina miyang changbiduna ngasi tangdu leitadana mikam miyanga thalaba Manipur asibo amuktang shanti hanjalamagi wakhalai adu Manipur government amadi central government gi anisina miyang kana sanganjani on Manipur gi oina tawba meeting se sida ija inau langa apa mayam su yauri lebagi mayam su lai ko tawba issue se ibe mayam problem obe issue nina ngasi numisida right ga di akhoi se karamba condition da lega doina du aroibo tangkali ngasi gi lanjini henjala banina sibadi mi simina de akhoi prajan heliko government gi sa su ya wai wada banate moisu tongnari ba lalol ani se karino haju nungda leriba pose akhoi praja da khanghan da banina praja su ko ngauna re du leriba isa su singsu subham nobang khangda banina ban blockade tawre ban blockade ne wan basu ju mi oi pudima noi wa halle ko si marak se da yang wa ba se shocking oi ba se akhoi su leita banga nina masigi yenguraga su icha si badugi misi dugi nuaita badugi crisis da malevni yana da ba haibaduna moigini magi maram do khut hathina habi basida khoi nuaita ba ma tholoktana praja gi imai be icha inau me anji tholoktana muk ama tawda ba ya da bagi tawba